0.6다. 0.6다 넘어가. 응? 0.6다 넘어가. 아이 뽀지 걸로 막 가리 뽀지. 그래서 라케이 뽀지면 그냥 손에 리박 신갔다 가요. 이 뽀지 얘가 라케이 매한다. ꯌꯦꯡꯉꯣ ꯃꯌꯥꯝ ꯋꯥꯖꯕꯗꯣ ꯍꯥꯏꯕꯗꯤ ꯑꯩꯅꯅꯦ ꯑꯁꯤꯒ ꯊꯥꯏꯌꯦꯅꯁꯨ ꯑꯩꯈꯣꯏ ꯂꯩꯇꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯈꯥꯃꯦꯟꯒꯁꯦ ꯂꯩꯔꯒ ꯆꯥꯔꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯊꯥꯖꯕꯒꯤ ꯑꯋꯥꯃꯟꯗꯣ ꯁꯤꯗ ꯂꯩꯔꯦꯕ ꯈꯥꯃꯦꯟꯕꯨꯗꯤ ꯐꯖꯔꯦ ꯆꯨꯀꯅꯥ ꯆꯨꯀꯅꯤ ꯃꯥꯜꯂꯦ ꯑꯗꯨ ꯄꯥꯟꯁꯨ ꯄꯥꯟꯖꯔꯦ ꯑꯁ ꯋꯥꯈꯜꯒ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯊꯥꯖꯔꯣꯏ ꯑꯁꯦꯡꯕ ꯑꯩꯅ ꯊꯥꯔꯒ ꯁꯨꯃꯥꯏꯅꯒ ꯈꯥꯃꯦꯟꯒ ꯄꯥꯟꯕꯁꯤꯗꯤ ꯋꯥꯈꯜ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯖꯅ ꯈꯥꯗꯅꯦꯕ ꯑꯩꯒꯤꯁꯦ ꯑꯩꯁꯤꯒꯁꯨ ꯄꯥꯜꯂꯦ ꯁꯣꯟꯗꯁꯨ ꯄꯥꯜꯂꯦ ꯈꯥꯃꯦꯟ ꯄꯥꯝꯕꯤ ꯑꯍꯨꯝꯈꯛ ꯊꯥꯖꯕꯅꯦ ꯑꯍꯨꯝꯃꯛ ꯄꯥꯜꯂꯦ ꯀꯥꯏꯗꯩꯅ ꯌꯥꯔꯣꯏꯌꯦ ꯂꯝꯕꯤ ꯅꯝꯃꯤꯃꯦ ꯑꯩꯁꯦ ꯈꯪꯅꯕ ꯑꯩ ꯈꯪꯗꯦꯅꯦ ꯉꯥꯔꯤ ꯌꯣꯟꯕ ꯆꯠꯆꯗ꯭ꯔꯤ ꯑꯃꯨꯛꯀ ꯅꯨꯄꯥꯅ ꯄꯨꯕꯗ ꯍꯧꯔꯛꯄꯗꯩ ꯅꯝꯍꯧꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯑꯩꯗꯣ ꯆꯥꯕ ꯌꯥꯔꯝꯕꯅꯦ ꯑꯩꯁꯨ ꯂꯧꯖꯒꯗꯕꯅꯤ ꯉꯥꯔꯤ ꯑꯥꯗꯩ ꯇꯥꯡꯉꯦꯕ ꯂꯩꯔꯤꯗ ꯅꯍꯥꯟꯁꯤꯗꯩ ꯊꯣꯛꯂꯛꯑꯦꯅꯦ ꯑꯩꯈꯣꯏ ꯄꯣꯠ ꯂꯧꯔꯒꯅꯦ ꯃꯥꯏ ꯁꯦꯝꯗ ꯂꯪꯊꯣꯛꯑ ꯃꯥꯏ ꯆꯠꯈ꯭ꯔꯕ ꯅꯨꯡꯁꯤ ꯂꯥꯛꯐꯝ ꯈꯪꯗꯦꯅ ꯂꯩꯔꯦ ꯅꯨꯄꯥꯅ ꯅꯪ ꯀꯌꯥꯔꯒ ꯂꯩꯔꯒꯦ ꯍꯪꯉꯦ ꯐꯥꯇꯣꯛ ꯕꯖꯥꯔꯁꯦ ꯑꯄꯨꯕꯗꯤ ꯂꯩ ꯍꯥꯏꯕꯅꯦꯕ ꯅꯨꯡꯅ ꯑꯩ ꯑꯈꯪꯕꯝꯗ ꯂꯥꯛꯑꯒꯦ ꯅꯪ ꯁꯦꯝꯗ ꯂꯩꯔꯝꯃꯣ ꯍꯥꯏꯅꯅꯦ ꯕꯤꯛ ꯕꯖꯥꯔꯗ ꯁꯨꯃꯥꯏꯅ ꯆꯪꯉꯦꯅꯦ ꯑꯗꯨꯒꯤ ꯐꯪꯅꯔꯦ ꯑꯩꯈꯣꯏ ꯑꯩꯅ ꯅꯤꯄꯥꯁꯤꯒ ꯑꯂꯨꯒ ꯁꯤꯟꯅꯔ ꯃꯥꯡꯒꯦ ꯅꯨꯡ ꯊꯤꯔꯨꯒꯤ ꯌꯥꯏ ꯆꯠꯂꯕꯅꯦ ꯑꯩ ꯈꯪꯗꯦꯕ ꯂꯝꯕꯤꯁꯦ ꯑꯩꯁꯨ ꯅꯍꯥꯟ ꯏꯊꯣꯟꯗ ꯉꯝꯒꯅꯤ ꯍꯥꯏꯅ ꯆꯠꯂꯒ ꯑꯩꯅ ꯅꯍꯥꯟ ꯆꯠꯂꯤꯗꯣ ꯁꯤꯒꯩ ꯊꯣꯛꯂꯛꯏꯅꯤꯅꯦ ꯕꯤꯖꯂꯤ ꯁꯤ ꯈꯣꯡꯎꯞ ꯌꯣꯟꯐꯝꯗꯨꯅꯤꯅꯦ ꯁꯤꯒꯩ ꯊꯣꯛꯂꯛꯏꯅꯤ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯦ ꯑꯩ ꯃꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯆꯠꯂꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯅꯪꯕꯨꯗꯤ ꯌꯥꯖꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯣꯏ ꯏꯕꯦꯝꯃ ꯐꯖꯅꯅꯦ ꯆꯠꯇꯅ ꯇꯧꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯅꯨꯄꯥꯒ ꯂꯣꯏꯅ ꯆꯠꯄꯗꯣ ꯒꯥꯔꯤ ꯃꯆꯥꯗ ꯄꯨꯠ ꯆꯠꯄꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯦꯕ ꯁꯤꯒꯨꯝꯕꯁꯦ ꯈꯣꯡꯎꯞꯁꯦ ꯍꯣꯡꯉꯝꯒꯅꯤꯉꯣ ꯕꯤꯖꯂꯤ ꯁꯦ ꯃꯌꯥꯝ ꯂꯧꯗ ꯌꯥꯗꯦ ꯅꯍꯥꯟ ꯈꯤꯇꯪ ꯌꯦꯡꯒꯦ ꯌꯥꯗꯦ ꯉꯥꯔꯤ ꯌꯣꯟꯐꯝꯗ ꯆꯠꯂꯤꯅꯦ ꯑꯩꯈꯣꯏꯁꯦ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟ ꯂꯩꯔꯦ ꯂꯦꯐ ꯁꯥꯏꯗꯇ ꯆꯠꯂꯤꯃꯦ ꯀꯩꯅꯣꯗꯨꯅꯦ ꯅꯤꯔꯥꯃꯣꯏ ꯆꯦꯝꯄꯔꯗ ꯀꯥꯏꯋꯥꯏꯗ ꯂꯩꯒꯦꯔꯣ ꯌꯥꯅꯤꯡꯒꯁꯀꯤ ꯀꯩꯅꯣ ꯁꯤꯅꯤꯃꯥ ꯍꯣꯜꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯕꯗꯣ ꯅꯤꯔꯥꯃꯣꯏ ꯆꯦꯝꯄꯔ ꯍꯥꯏꯅ ꯆꯥꯎꯅ ꯂꯩꯕꯅꯤ ꯄꯥꯡꯒꯟꯅꯤ ꯀꯩꯅꯣꯅꯦ ꯑꯕꯗꯨꯜ ꯁꯥꯏꯗ ꯍꯣꯃꯤꯌꯣꯗ ꯍꯥꯏꯗꯤꯅꯦ ꯕꯤꯖꯂꯤ ꯑꯩꯗꯤꯅꯦ ꯃꯥꯒꯤ ꯁꯔꯥ ꯑꯇꯣꯞꯄ ꯍꯣꯃꯤꯌꯣꯗ ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯥꯅꯅꯦ ꯅꯪꯒꯤ ꯅꯥꯔꯤꯕ ꯖꯒꯥꯗꯣ ꯑꯦꯛꯖꯦꯛ ꯑꯗꯨꯒꯤ ꯍꯤꯗꯥꯛ ꯄꯤꯕꯅꯦꯕ ꯁꯤꯗꯤ ꯏꯆꯦ ꯁꯪꯒꯤꯒ ꯑꯩꯈꯣꯏ ꯂꯥꯛꯑꯝꯕ ꯃꯐꯝꯗꯨꯅꯤ ꯔꯥꯏꯠ ꯁꯥꯏꯗ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯥꯂꯤ ꯃꯟꯗꯤꯔꯗ ꯊꯪꯉꯦꯅ ꯀꯥꯂꯤ ꯃꯟꯗꯤꯔꯒꯤ ꯀꯩꯅꯣꯗꯅꯤ ꯉꯥꯔꯤ ꯌꯣꯜꯂꯤꯁꯦ ꯑꯦꯂꯣ ꯌꯦꯡꯕꯗꯒꯤꯗꯤꯅꯦ ꯍꯣꯃꯤꯌꯣ ꯃꯥꯒꯤꯗꯨꯅꯅꯦ ꯍꯣꯃꯤꯌꯣ ꯑꯣꯏꯔꯁꯤꯅꯦ ꯄꯋꯥꯔ ꯌꯥꯝ ꯀꯟꯕꯅꯦꯕ ꯑꯦꯂꯣꯒꯤ ꯑꯗꯨꯃꯥꯏꯅ ꯑꯦꯂꯣ ꯆꯥꯗ꯭ꯔꯤꯅꯦ ꯑꯝꯕꯣ ꯑꯩꯈꯣꯏꯁꯨ ꯄꯤꯖꯗꯦ ꯑꯦꯂꯣ ꯑꯦꯂꯣ ꯆꯥꯕ ꯍꯩꯇꯦ ꯖꯤꯀꯥꯅꯦ ꯑꯦꯂꯣ ꯄꯤꯖꯗꯕꯅ ꯐꯩ ꯑꯗꯨꯅ ꯊꯨꯝꯁꯨ ꯊꯨꯝꯃꯤꯗꯣ ꯆꯥꯟꯁꯤꯅꯅꯦ ꯃꯤꯁꯦ ꯆꯤꯟꯃꯟꯕꯒꯤꯅꯦ ꯑꯩꯗꯤ ꯑꯦꯂꯣꯁꯦ ꯑꯝꯇ ꯆꯠꯇꯦ ꯑꯗꯨꯅ ꯀꯥꯂꯤ ꯃꯟꯗꯤꯔ ꯑꯣꯏ ꯃꯥꯜꯂꯦꯅꯦ kuya laglagan thao ấy mà này không được đâu làm gì phải đi sáng mà đấy bộ mình mang ngáp xuống đây này à xí cái này xí cái
ใส่มาพันเจ้าเลยที่ต้องขังแบบหาที่จะทำเจ้าเลยนี่ทำกันจับไปตัวกันจับขาจริงมีขาเสียงกันดีนะครับขาลิสต์ไปลิสต์bro tan bro mana ini selesai bisa kan masih semuanya nah ya dikasih aja kita tempat tinggal sudah tempat tinggal udah jangan cek kau lihat lagi silakan kalau yang lain dia mana selesai itu dulu ya itu sih aja lah karena sih ai koi di yumang mana ni ngalau bayar deh ngari jam berapa thola cengkring thì lâu ra làm xoay vậy chứ dầu ra ma đây này là không mang có tọa thì lâu mà ta bay đây đi bạn giờ năm năm phải cán này bớt à ấy là đăng này là ta nó bị cắn là message story thấy cái nâng nó tàu là cái nâng là phát tàu ấy là mà sẽ mình sẽ liệu là mới rồi là khăn lệ phải năng được gì mà là ta nó bị gì là mới rồi lên làm này cái này ta mày ăn Fatok Bazar đây chỉ cái gì Fatok Bazar rồi nhá đấy mà mang cái hài đôi xí dầu lại để khăn nàyจะถ่วงรวมhàng gắn cho bột เผารวมวันนี้ bây giờ mà xí thì nè cái ai bơiตัวริกชาแล้วตัวไงตัวสิโอ้ยมาไก่นู้นเนี่ยค่อยทำมีคำเดียวอุ่นเลยดิน้อยนิ่งมาตลอดดิโคตรเหนื่อยมากนั่งเก็บเจ้าคงมาเมียรูตัว เงี้ยดิไอ้อาชีพการที่ตัวมาคิดจะยังบ้างงั้นสิที่ตัวไงยามคิดตัวไงนี่รู้เลยFatok Bazarกล้วยแล้วก็Fatok Bazarดอกกล้วยแล้วก็ไอ้น่ะปอดใจฉุกจามเลยได้เสียยุ่มเจ้าแล้วก็มาป่าวว่าอะไรยุ่มเจ้าก็อะดูก็ไอ้น่ะบาซาร์ที่ปอดใจฉุกจามเลยได้เสียไอ้ที่ว่าเดียบอะแล้วมายามไอ้กูจะยุ่มเจ้าเลยอะดูก็ไอ้น่ะเลยเจอแล้วปอดใจฉิงใจยังหันหลักแกมันจะมีจำตังเอารีเกจีแต่เนี่ยตั้งไปให้ดีคุยสิกันดีครั้งเดียวลูกป้าจังให้ปีเดียบಅದು ಕೆ ಜಿ ಅಮ್ಮ ಲವ್ರೆ ಅದುಗ ಕುಲ್ಲಿ ವಾಯ್ಸೆ ನಹಾಂದಿ ಕೆ ಜಿ ದೈನ ಲೂಪ ಚಾಂಬ್ರಿಗೆ ರೋಡ ಲೌದ್ರನೆ ngasidiне 160 aduga kg lawragana 150 khang hongdara poi wani ne 150 da kg ama lawre khoi di huji merames ni ne aduna kg ama lawre du ti lawga je puba ngam da kg makhang tang da ne lawre ba lupa kaya no ne lupa ni phu ma ra kg da kg makha tang lawre phadiom je lupa 10 gi ni adu ai carrot che gajar je kg da lupa kuntra kg ani dana na ti kg da kuntra ni ne kaw ri bo kg da ne ni phu hai bo ko duga kg ani da 70 da porai ba adagi thabi hina kg do kundra kya no pi me phare se kundra hai tare kundra ra ke no pi bane aba thabi jo kg ani ga duga gi lai pata sina ne mapun mari da lupa kun da lorei ba adegi asina ai jum jor loi kaw re ba asina kg da 80 ne ba ko asi 40 taka ge adegi begun jina kg da 30 taka adegi asige hawai sambi ngan ja bi se asina kg da 40 taka 40 ma ni phu ma re ade banda ko bi hina ne kg ani da lupa jangkhai phul ko bi si chu kg ani da lupa jangkhai leitra boy gi podate asita ni me amai lo rei se as pudang ka tek ke tawre si me am ji por pada